मतम अमगी इमा सिंगना ngasi ahanba ani suba nupilan tawraga adugumba kairo akhoi numit tararo heba british pu tanthoga ngasi akhoi gi leibak si chimnabirameba ima singda singnaradi awa phamda tagani asam lai phal lokthokba ngamdabado ima kayana lokthoki mantri ma waraga larik tamgoi de haithabadu kamaina mantri khallalino ohelino hairakani aba aduna media da phongai ba mayam che amuk tang litawraga ne moi cabinet na lit orga tang kaubiraga mangonda class ama lobiu manipur government na zat tawriba thoglang lawriba singsina hairak taragani angladi ma mayam na tawgibagi thabak adudagi ba kachen pami ima khodi mana tawwa ngangane haibase ama khoi haijari ngasi dagi di wa ngange hailera chu nangi ligele bhaijai active ama lerangwani aduga nangi spokesperson nangi damakta ama lerangwani madudak munna tanarakanda haitragaso tumina kokhoga imungda thamami uhandraso hai si haidi se kaino nang atha halu lari haibanina aidi khangde ai kai hai khumuge kai tana biraga mimangda puthokpirau natragadi yami kai amung hana tawbirano haibo phamje thamjabaga loinana ima singda singnaradi awa phamda tagani asam lai phal lokthokba ngamdabado ima kayana lokthoki adubu henba lokthokani haiba wa phamse thamjage ngasi gi oiriba lengak loi singna yamnai kai ni ngai oiba pot amada ima iben mayam nupi kharana machin thiba khotpa haina bebhar tawlon yaugdaba laiba ki mapi mapam oiraga magi prajabu machani masuni imani iben haina respect tawdaba kai khumnadaba se masi thangnariba state sing mamangda aikhoi yam ikai manbadagi tangai phadana isa moina magi moren character do sumthok taba yadadana mama moina macha amana soiradi mama singsina warak taba macha ngakta thagal laga aikhoi khunai sibu chendhagadawre haibasi ubadagi pakhatana ngasi mama oibe khoina mafam sida press mi se pangthok chabani aduga ahanba makta daina kainom taga thamjage mana hariba adugumba MLA mantri oriba duna media singsi leiba yai ka kai na ngasi isa mayam amana punchi ka thoktana chaba thakpa tumba hipa khangdana thawai no bonthaw ga do lalakta changdana thawai khuwak hapaga miyang bi damakta yai phana tawba media singsi bu leiba yai haisa magi ranai leina na ba media leirabra maga paisa piraga semba media leibra haiba wahang se sima swai ngasi hangjage ngasi sukoina noi gai khoi ga media sing haiba matamda noi matam manghan banatana khoi gi namta paw lo lobi ulak pi de na chaiba natana noi nai khoi dai cham bau thake hagi de lupa bau tingi de ado media leinai leiba yabani haiba sidi adugumba MLA mantri amana hairak pacha sidai sida o media karamba department no aduga ngasi mangonda wahang dugi mana leiba yabani haina hairabani na karamba department gi media no karai da leiba no madu akhoi jo karigumba isa singji thengna darga de moi du leirage chaba chadaba adu media leiba yaba media ju chu masak tak thok pira o haiba chi chu ai ham da thamjage aduga loina na ngasi akhoi cha miang bi dabukta yai phana ba haidana no mai chara tanjari be imai bel singchina kuding makpu tungoinara maga manipur se kai be ade aikhoi iramda mijati kai gharagadi tungi lakadu baicha suron singsina ngasi aikhoi kari dong hingongni matam amagi ima singna ngasi ahanba ani suba nupilan tawraga adugumba kairo akhoi gi numit tararo heba british pu tanthoga ngasi akhoi gi leibak si chimnabirameba adugi chawdan nokdane ba ngasi ima singduni adu yongna tawbiramaga makha tana akhoi na amu adugumba kaisu nataba kuki kharana laloba kharana akhoi gi leibak se mullage aduga tokhaiba lampiyo haibaduda ngasi gi chumme prime minister wanga ngamba yai any person ngamba yai adu kadai da ngang bano manipur di sokpa yaroi ai lai haiba wahai se akhoi da mukta taja da banina wa ngang de lawi aduga karimta su comment pi de logjai ba adu sokpa se kaim ba haibi raktra kanda pen da badagi ne ba akhoi gi mapi mapa ne ba bharat ki piba nungda laiba manipur da adugumba narco terrorist singduna landara kanda kadi gi tumina leino noiga kadi mari leinai haiba chidi wahang se soidana thorkani answer che government amadi hairiba mantri sinane pakhum pibira oba aduga media mamangda aidi mantri ni aidi chawram ni haichi only 5 years sahi manga khaktani chakri phamdoi ba next year da di chakri dai tagradi amon masak uroi goi ni madu khanbi yo aduga sina haiba yai ima iben masak khangdaba mama macha mayam dabo chinthi bi nupi kharana haibi chinthi ba nupa kharana pangangang ba yaroi haira agadi kamtok ta ba
ha nupi di macin thi ai sidi yai nupi macin gali ai si yai ba history da adu nupa chin thi ba di kaya leke nupa chin thi ba oi bi noi che number 1 simaga thamjage aduna maram oiraga ngasi imai ben mayamna adagi ja khoige kogi khwarmani ma ka chen joint coordinating committee of peace na ai khoi kari gi damakta jiri da chatpano jiri da chaluba matamda horamiba mayam adagi ambulance ani lai driver yaude ambulance odi matonda paiga damiche chui namaga heta pai yabra adugumba asoiba mayam se khoi thigalure aduga memorandum pidana mai magi kaino singsida concern singsida khoi pire ba CM da su pire adagi loi pire khoi concern singsida adagi medical gi mantri da su pire loi pijare haba aduga thabak koina jiri aise khoi manipur ne ba chidai da leibane ba adu orgadi khoi sida loina tawam thokpadu tawbidi haibagi khoi myam chatlaga chumna chaluraga mayam unaraga lakpo nate hairi ba poche sidai da khoi changaga yengjarpada asoiba mayam hum ure madu phongdokhre mathangda khoina chatlaga yenguriba pochi lali nataga landi haibada press media da yam kai ngai oiba government khangde any person khangde authority khuding mangna yam kai ngai oiba lamdam sigi mama ne de kai bai ne ga chi khoina press meet toiche khabar da transfer tawre jiri da army police suk thajangre security thajangre adu thajangre haireba nong he ngambaga retire tawraba mi adagi jenda leiba mi adagi poloi dana ut phau leitraba mi yaura me hairi se inquiry tawdana kamdawna select tawraga thari no maming singdo aduna ngasigi leingak lo singjina soidi ba singche munna tanaraga ai khoige le horiba majority oiriba isa inau ibung pasing sina muktang munna tanaraga sectionna matungda de khoi choibe ade ko mina noknen gini koira mama khoina ha kane na cha chonglam cha daba kai maitam yam thagale kai gino noi manipur itihasa imani haraga kari gi noi na khoida chaira adi ikai ni haibai da mukta para che tambi bani atai amagi natte ojoi thaklauge noi na thakta claim tawu natte aduna isa nupa amana hojik school gi uniform che lerga thagalai che laik tam go ga ri che khoi yam ikai ba mantri ma waraga laik tam go de hai thabadu kamaina mantri khalalino ohelino harakani ba aduna media da phongai ba mayam che amuk tang litauraga ne moi cabinet na litauraga tang kaubiraga mangonda class ama lobiu aduna ngarang mak paper da yauri do una komba school lam da satra ohelaga laik tam je mantri ama laik tam haitinga da mantri kamai ori no ima noi lebak sidi pura totally fail ore hara di mama moina sidi jala moina stage sidi la mo khoi am ikai aduna nupi sin TV na lawdo masu nupi amagi masani mama gi masani adubu wangang matamda kharga yenga ngangbiu asoiba kaya yaura abadi leibak miyam gi ihugse tawrokpada khoi ka nupi natana kalana su thingba ngamoy aduna matung tabadadi sana ngangingba leiraga su mayamgi phanaba mongda ngangbiu nupi saibagi thabak se tawbinu ima mayam na ngasi pen dabagi magi opinion phongdong nariba mayam se akhoi gi honorable sarna nahan nupi sin TV kai na haibi kiba wahi wata pajadaba honorable Rahul Gandhi lakpa matamda siriba maral amadi honorable prime minister lakpa matamda paja miyam gi nungaiba awaba roina laigani punamak amagi wairo asoibo wairo angamba wairo memorandum bisan ba haibase ai khoi su governor da memorandum mayam ma pisale honorable CM da memorandum mayam pisale memorandum gi thabak to tauni na lokthokrabraba aduga memorandum gi wahi wata sizinaraga akoi paja se utsaiba gi thabak se lepiro bazar asing bangaktani apang mamantanate kwai gi pangni se manipur government ni india government ga manipur government ga silai balalong mayam se bazar section khudi mana khangi party adu ada congress oiro BJP oiro aphabadu ne khoina pami se paja na pami se aphabane ba asumba aphabadu aduga haiba akoi ga onsan laga chinthebi ka haiba wahi tu khoi gi sin yam phasai aphai ya asoi anga amata yauge akoi na ngasi bobok chathare ba haiba wangang mayam se manipur imagi damakta lalong silli ba phattama mayam do adugi lalong mayam do khangbadagi akoi na asum haiba chinthebi prime minister pungang da ngangam prime minister pusat sa pungang de ngang ba ya jagri kari gi damakta Russia na sale manipur gi lan irang thado maga Russia da yeng boy na sali bado akoi pazan
ꯁꯤꯡꯒꯜ ꯋꯥꯔꯁ ꯑꯃ ꯇꯥꯕ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯅꯠꯇ꯭ꯔꯕ꯭ꯔꯥꯕ ꯑꯇꯣꯞꯄ ꯒ꯭ꯔꯍꯗꯒꯤ ꯂꯥꯛꯄ ꯄꯥꯏꯔꯛꯄ꯭ꯔꯥꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯅꯤ ꯈꯟꯅꯕꯗ amagi misangna support tawraga tawnabagi thabakse akhoi pazana tawbiranu sidagi sum henjalak taragadi amadi manipur government na zat zat tawriba thoglang lawriba singsira hairak taragadi angladi ma meyamna tawgibagi thabak adudagi ma kachen pami ima khodi mana tawba ngamgani haibase ama khoi haijari amadi narendra modi na wa ngangbang ngamdaba tawhundaba se akhoi ima mayamgi pawana थोलागदी लोइन मंगांगकनी ngमकनी हाइबसे आइ नंगसी हाइजरी अदुना अहलमन तौरिबा लेबा के दमक तो होनरिबा मयाम सि ओनसल लगा सारगा थबक चाबगी थबक जे तौबिरानो सोइरिबा थबक से कनाननो 18 जन करम पार्टी न पालम बदनाओ बीजेपी गवर्नमेंट न तो थार में करी पार्टी न पान बदगे लाइबनो हाइबसे अपंग असु लोइन बखंगे खंगबसे हंजन ना खोइदा नम ताक तौबगी थबक से तौबिरकनो अखोइदी इमा लेबाकी दमकता ngasi bobok lebi haibas haijani